Laingakna henba security piragalau uba hawangani haina lautokraba matung Imphal West District ke Patsoi Police Station na konba area singdadi yamna mai pakna chathabangamle. Imphal East District Lamlai Police Station konba takhel khulmanakta nupa ama nongmai na kaptuna hatlamle miyoi masak khangdok na ba Janims ki mokta thamkhrei. Amasong Manipur State Cooperative Bank Kangpokpi branch ta sakhangdaba singna lut chathakibagi thawong albo Kangpokpi ki local civil body singna condemn tawrakli.